ꯂꯂꯩꯃꯅ ꯀꯣꯂꯦꯖ ꯑꯍꯥꯟꯕ ꯀꯥꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ. ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯁꯥꯡꯕ ꯃꯁꯝꯗꯨ ꯍꯥꯠꯇꯨꯅ ꯂꯩꯔꯤ. ꯀꯥ ꯍꯦꯟꯅ ꯍꯔꯥꯎꯕ ꯑꯃꯗꯤ ꯃꯁꯥꯗ ꯂꯣꯏꯅꯔꯤ. ꯃꯕꯣꯛ ꯏꯕꯦꯝꯃ ꯍꯤꯌꯥꯏꯅꯨ ꯃꯁꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯏ. "ꯏꯁꯨ ꯊꯣꯏꯕꯤ, ꯂꯣꯏꯔꯕ꯭ꯔꯅꯦ ꯅꯪꯕꯣ?" "ꯂꯣꯏꯔꯦ ꯕꯣꯕꯣꯛ, ꯊꯣꯛꯂꯛꯑꯒꯦ." "ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯆꯥꯔꯒ ꯆꯠꯂꯨ. ꯅꯄꯥꯒ ꯏꯔꯦꯜꯒꯁꯨꯅꯦ ꯅꯪꯕꯨ ꯉꯥꯏꯍꯧꯔꯤꯕꯅꯤ." "ꯍꯣꯏ ꯕꯣꯕꯣꯛ, ꯊꯣꯛꯂꯛꯑꯒꯦ." ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯗꯕ ꯃꯈꯩ ꯙꯅꯕꯤꯔ ꯃꯆꯥꯅꯨꯄꯤꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ. ꯃꯆꯥꯕꯨ ꯉꯥꯏꯅ ꯉꯥꯏꯅ ꯏꯔꯦꯜ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ. "ꯏꯔꯦꯜ, ꯅꯪ ꯅꯆꯟꯅꯨꯄꯤ ꯑꯁꯤ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯌꯨ. ꯅꯆꯟꯒꯤ ꯃꯑꯣꯡ ꯃꯇꯧꯁꯨ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯕꯅꯤꯅ ꯐꯖꯅ ꯌꯦꯡꯁꯤꯜꯂꯨ. ꯑꯗꯨꯒ ꯃꯇꯝ ꯆꯥꯅ ꯅꯆꯟꯕꯨ ꯂꯧꯕ ꯆꯠꯂꯨ." "ꯍꯣꯏ ꯕꯕꯥ." ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯂꯂꯩꯃ ꯀꯥ ꯍꯦꯟꯅ ꯃꯤꯠ ꯍꯨꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯛꯇꯝꯒ ꯂꯣꯏꯅꯅ ꯑꯃꯨꯕ ꯁꯝꯂꯥꯡ ꯑꯗꯨꯁꯨ ꯊꯥꯗꯣꯛꯇꯨꯅ ꯀꯣꯂꯦꯖꯀꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯑꯣꯏꯒꯤ ꯂꯦꯡꯖꯨꯝꯗ ꯕꯦꯒ ꯑꯃ ꯌꯥꯟꯗꯨꯅ ꯊꯣꯛꯂꯛꯏ. ꯏꯔꯦꯜ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕ ꯃꯤꯀꯨꯞꯇ ꯃꯤꯠꯐꯝ ꯍꯣꯡꯗ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯗꯨꯅ ꯂꯩ. ꯂꯂꯩꯃ ꯏꯔꯦꯜꯅ ꯃꯉꯣꯟꯗ ꯆꯥꯒꯗꯕ ꯃꯈꯩ ꯌꯦꯡꯂꯤꯕꯗꯨ ꯎꯏ. ꯅꯨꯄꯤ ꯃꯥꯁꯨ ꯅꯨꯄꯥ ꯃꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ. ꯅꯨꯄꯥ ꯃꯥꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯔꯥꯡ ꯄꯨꯕ ꯃꯤꯅꯣꯛꯇꯨ ꯈꯪꯕ ꯅꯠꯇꯦ. ꯃꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ. ꯅꯨꯄꯤ ꯃꯉꯣꯟꯗꯒꯤ ꯃꯤꯠꯐꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯣꯏꯊꯣꯛꯇ꯭ꯔꯤ. ꯃꯅꯥꯛꯇ ꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯕ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯏꯔꯦꯜ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯏ. ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯃꯤꯠꯐꯝ ꯊꯝꯈ꯭ꯔꯦ. ꯂꯂꯩꯃ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯃꯨꯛꯁꯨ. ꯂꯩꯔꯤꯕ ꯙꯅꯕꯤꯔ, ꯕꯥꯅꯨ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ, ꯃꯈꯣꯏꯗꯤ ꯁꯤꯠꯂꯤꯕ ꯃꯇꯝ ꯅꯠꯇꯕ ꯏꯔꯥꯡ ꯄꯨꯕ ꯅꯨꯡꯁꯤꯠ ꯑꯁꯤ ꯈꯪꯖꯕ ꯅꯠꯇꯦ. ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯏꯔꯦꯜꯒ ꯙꯅꯕꯤꯔꯒ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ. ꯂꯂꯩꯃ ꯊꯣꯛꯂꯛꯏ. "ꯗꯥ ꯏꯔꯦꯜ, ꯑꯩ ꯂꯣꯏꯔꯦ, ꯆꯠꯂꯁꯤ." "ꯍꯣꯏ ꯍꯣꯏ, ꯆꯠꯂꯁꯤ ꯏꯆꯟ." ꯑꯅꯤꯗꯨ ꯊꯣꯛꯈꯤꯒꯦ ꯇꯧꯏ. ꯍꯤꯌꯥꯏꯅꯨꯅ ꯃꯁꯨꯕꯨ ꯈꯥꯝꯂꯛꯏ. "ꯏꯁꯨ ꯊꯣꯏꯕꯤ, ꯅꯪꯒꯤ ꯕꯕꯥꯗ ꯃꯅꯝ ꯅꯝꯍꯜꯂꯨꯗꯅ." ꯂꯂꯩꯃ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯪꯕ ꯉꯝꯗꯦ. ꯃꯄꯥꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯗꯨꯅ ꯂꯩ. ꯙꯅꯕꯤꯔ ꯃꯥꯁꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯃꯇꯧꯗ ꯍꯥꯏꯔꯛꯏ. "ꯏꯆꯥ ꯊꯣꯏꯕꯤ, ꯏꯄꯥ ꯃꯅꯝ ꯅꯝꯒꯦ ꯂꯥꯎ. ꯅꯪ ꯏꯄꯥꯕꯨ ꯀꯤꯕ꯭ꯔꯣ?" ꯃꯄꯥꯒꯤ ꯋꯥꯁꯤꯗ ꯂꯂꯩꯃ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ. ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯇꯞꯂꯞ ꯆꯪꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯇꯨꯅ ꯃꯅꯝ ꯅꯝꯃꯣ ꯍꯥꯏꯕꯒꯨꯝ. ꯙꯅꯕꯤꯔ ꯃꯥꯁꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. "ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯆꯥ ꯊꯣꯏꯕꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒꯤ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯕꯅꯤ. ꯏꯄꯥ ꯅꯪꯕꯨ ꯄꯣꯟꯗ ꯌꯣꯛꯄ ꯎꯆꯦꯛ ꯑꯃꯒꯨꯝ ꯊꯝꯕꯗꯣ ꯉꯁꯤꯗꯒꯤꯗꯤ ꯊꯥꯗꯣꯛꯂꯕꯅꯤ. ꯅꯪ ꯅꯅꯤꯡꯇꯝꯅ ꯄꯟꯊꯨꯡꯐꯝ ꯂꯩꯇ꯭ꯔꯕ ꯑꯇꯤꯌꯥꯁꯤꯗ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯨꯔꯣꯀꯣ ꯏꯆꯥ ꯊꯣꯏꯕꯤ." ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯤꯔꯛꯏ. ꯂꯂꯩꯃ ꯃꯥꯁꯨ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯕꯗ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯀꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ. ꯁꯤꯟꯊꯔꯛꯂꯦ ꯂꯦꯞꯄ ꯂꯩꯇ ꯈꯖꯥꯏꯊꯛꯇ ꯄꯤꯔꯥꯡ ꯏꯔꯤꯛꯁꯤꯡ. ꯃꯄꯥ ꯃꯆꯥꯒꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯅꯨꯡꯁꯤꯕꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯤꯀꯨꯞ ꯑꯁꯤꯗ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯕꯥꯅꯨꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯄ ꯈꯪꯍꯧꯗꯦ. ꯁꯨꯠ ꯁꯨꯠ ꯇꯧꯗꯨꯅ ꯀꯞꯂꯛꯏ. ꯑꯁꯨꯝ ꯀꯞꯅꯔꯤꯉꯩꯗ ꯏꯔꯦꯜꯇꯥꯟ ꯏꯀꯥꯏ ꯀꯥꯏꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ. "ꯀꯩꯅꯣ ꯕꯕꯥꯈꯣꯏ ꯕꯣꯕꯣꯛꯈꯣꯏ ꯅꯦꯅꯦꯈꯣꯏꯁꯨ ꯂꯣꯏ ꯀꯞꯄꯦ. ꯀꯞꯇ꯭ꯔꯤꯁꯦ ꯑꯩꯈꯛ ꯑꯣꯏꯔ ꯃꯥꯜꯂꯦ." ꯏꯔꯦꯜꯒꯤ ꯋꯥꯗꯨꯗ ꯀꯞꯂꯝꯕꯁꯤꯡꯗꯨ ꯅꯣꯛꯐꯦꯠ ꯂꯣꯏꯅ ꯑꯃꯨꯛ ꯇꯧꯅꯔꯛꯏ. ꯂꯂꯩꯃ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯝ ꯅꯝꯍꯜꯂꯤ. ꯑꯗꯨꯒ ꯕꯥꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ. "ꯅꯦꯅꯦꯗꯤ ꯑꯩꯒꯤ ꯏꯃꯥꯅꯤ. ꯉꯁꯤ ꯐꯥꯎꯕ ꯅꯦꯅꯦꯅ ꯑꯩꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯄꯤꯔꯛꯄꯅꯤ. ꯃꯃꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕꯁꯨ ꯂꯩꯍꯟꯕꯤꯗꯦ. ꯑꯗꯨꯅ ꯅꯦꯅꯦꯁꯨ ꯑꯩꯕꯨ ꯃꯅꯝ ꯅꯝꯕꯤꯌꯨ. ꯑꯩꯒꯤ ꯏꯃꯥꯗꯤ ꯅꯦꯅꯦꯅ ꯑꯣꯏꯔꯕꯅꯤ." ꯕꯥꯅꯨ ꯍꯥꯏꯔꯛꯂꯤꯕ ꯂꯂꯩꯃꯒꯤ ꯋꯥꯁꯤꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ. ꯑꯁꯨꯛ ꯀꯨꯏꯅ ꯂꯂꯩꯃ ꯃꯥꯕꯨ ꯅꯥꯎꯀꯣꯜꯂꯛꯄꯒꯤ ꯃꯍꯩ ꯐꯪꯂꯦ ꯍꯥꯏꯅ ꯈꯜꯂꯤ. ꯅꯨꯡꯁꯤꯅ ꯂꯂꯩꯃꯕꯨ ꯃꯅꯝ ꯅꯝꯕꯤ. ꯑꯗꯨꯒ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊ ꯅꯥꯟꯊ ꯍꯥꯏꯔꯛꯏ. "ꯉꯁꯤꯗꯒꯤꯅꯦ ꯑꯅꯧꯕ ꯄꯨꯟꯁꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯕꯗ ꯑꯄꯟꯕ, ꯈꯨꯔꯧ ꯊꯥꯡꯕ ꯌꯥꯎꯗꯕ ꯑꯣꯏꯌꯨꯀꯣ. ꯅꯨꯡꯉꯥꯏꯕꯗ ꯑꯣꯏꯌꯨ ꯏꯕꯦꯝꯃ. ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤ ꯑꯃꯗ ꯉꯁꯤꯗꯒꯤ ꯂꯩꯕ ꯉꯝꯖꯔꯣꯀꯣ." ꯉꯥꯏꯍꯥꯛꯁꯨ ꯀꯞꯃꯤꯟꯅꯔꯦ ꯃꯌꯥꯝꯁꯤꯡ ꯑꯗꯨ. ꯏꯔꯦꯜꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯂꯩꯃꯅ ꯅꯥꯀꯟꯗ ꯇꯣꯡꯗꯨꯅ ꯊꯧꯕ ꯍꯧꯔꯛꯂꯦ ꯒꯥꯔꯤꯗꯨ. ꯏꯔꯦꯜ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ ꯂꯂꯩꯃꯗ ꯍꯥꯏꯔꯛꯏ. "ꯉꯁꯤꯗꯤ ꯌꯥꯝꯅꯁꯨ ꯀꯞꯈ꯭ꯔꯦ. ꯃꯦꯀꯞꯀ ꯂꯣꯏ ꯀꯣꯛꯑꯕꯣ? ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ ꯏꯆꯟ." ꯏꯔꯦꯜꯒꯤ ꯋꯥꯗꯨꯗ ꯂꯂꯩꯃ ꯐꯠ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯆꯤꯟꯅꯗꯨꯅ, "ꯑꯩꯗꯤ ꯀꯦꯕ ꯍꯩꯖꯗꯦ, ꯀꯩꯁꯨ ꯀꯦꯖꯗꯦ."
ꯑꯁꯤꯈꯛ ꯍꯥꯏꯔꯒ ꯑꯁꯥꯎꯕ ꯃꯇꯧꯈꯛ ꯎꯠꯂꯤ꯫ ꯍꯥꯏꯔꯤꯕ꯭ꯔꯥ ꯒꯥꯔꯤꯒꯤ ꯊꯣꯡꯅꯥꯎꯔꯣꯝꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯥꯎꯔꯤꯕꯅꯤ ꯅꯨꯄꯤ ꯃꯥꯅ ꯇꯧꯔꯤꯗꯣ꯫ ꯀꯔꯤꯁꯨ ꯁꯥꯎꯐꯝ ꯊꯣꯛꯄꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯅꯨꯄꯤ ꯃꯥꯗꯤ ꯃꯆꯤꯟꯒꯗꯨ ꯇꯨꯝꯊꯣꯛꯇꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯣꯏꯅꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕꯁꯨ ꯄꯨꯜꯂꯕ ꯃꯥꯜꯂꯦ ꯅꯨꯄꯤ ꯃꯥꯗꯤ꯫ ꯃꯥ ꯃꯁꯥꯅ ꯈꯪꯖꯗꯦ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯛꯄꯗ ꯃꯥꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯁꯥꯎꯅꯤꯡꯂꯤꯕ ꯍꯥꯏꯕꯁꯨ꯫ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯏꯔꯦꯜꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ "ꯏꯆꯟ, ꯁꯥꯎꯔꯤꯅꯦ ꯀꯥꯏꯅ ꯇꯧꯔꯤꯗꯣ ꯑꯉꯥꯡ ꯃꯆꯥꯅ ꯑꯆꯥꯄꯣꯠ ꯂꯩꯕꯤꯗꯦ ꯀꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯣ ꯑꯗꯨ ꯌꯥꯝ ꯃꯥꯜꯂꯦ." ꯂꯂꯩꯃ ꯃꯃꯥꯏꯗꯨ ꯐꯠꯂꯩ ꯁꯤꯜꯂꯩ, ꯑꯗꯨꯒ ꯁꯨꯛꯇꯣꯛꯇꯨꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ "ꯑꯉꯥꯡ ꯃꯆꯥ ꯃꯥꯜꯂꯁꯨ ꯐꯔꯦ, ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯀꯣꯂꯦꯖꯀꯤ ꯃꯍꯨꯠꯇꯅꯦ ꯀꯤꯗ ꯁꯦꯟꯇꯔꯗ ꯑꯣꯏꯅ ꯆꯠꯂꯁꯤꯔꯣ?" "ꯗꯥ ꯏꯔꯦꯜ, ꯅꯪꯗꯤ ꯃꯇꯧ ꯃꯥꯟꯗꯅ ꯐꯥꯒꯤ ꯇꯧꯕ ꯌꯥꯝ ꯍꯩꯅ, ꯅꯪ ꯑꯩ ꯌꯥꯝ ꯁꯥꯎꯍꯟꯅꯤꯡꯕ꯭ꯔꯥ? ꯑꯩ ꯁꯥꯎꯔꯛꯆꯅꯤꯀꯣ." ꯅꯨꯄꯥ ꯃꯥꯁꯨ ꯍꯟꯗꯦ, ꯐꯥꯒꯤ ꯃꯈꯥ ꯇꯥꯔꯛꯏ "ꯅꯪ ꯁꯥꯎꯔꯒ ꯑꯉꯥꯡ ꯑꯣꯟꯒꯦ ꯍꯥꯏꯔꯣ ꯏꯆꯟ?" ꯅꯨꯄꯥ ꯃꯥꯒꯤ ꯐꯥꯒꯤ ꯑꯁꯤ ꯅꯨꯄꯤ ꯃꯥꯗꯤ ꯀꯩꯗꯧꯗꯨꯝ ꯈꯣꯏꯗꯧꯗꯨꯝ ꯊꯤꯠꯂꯤ, ꯑꯗꯨꯕꯨ ꯃꯁꯥꯗ ꯍꯔꯥꯎꯕ ꯑꯃꯗꯤ ꯐꯥꯎꯕꯒꯨꯝꯁꯨ ꯇꯧꯔꯛꯏ꯫ ꯃꯊꯣꯡ ꯈꯪꯗꯕ ꯊꯃꯣꯏꯒꯤ ꯏꯍꯨꯜꯅꯤ꯫ ꯃꯄꯥꯜ ꯊꯣꯡꯗ ꯁꯥꯎꯅꯤꯡꯕ ꯃꯇꯧ ꯎꯠꯂꯁꯨ ꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯖꯗꯦ, ꯈꯖꯤꯛ ꯍꯔꯥꯎꯖꯩ꯫ "ꯗꯥ ꯏꯔꯦꯜ, ꯅꯪ ꯃꯤ ꯌꯥꯝ ꯈꯥꯏꯕ ꯍꯩ, ꯅꯪꯅ ꯉꯥꯡꯕ ꯋꯥ ꯑꯝꯇ ꯇꯥꯔꯣꯏ, ꯅꯥꯀꯣꯡꯁꯦ ꯃꯦꯟꯁꯤꯜꯂ ꯂꯩꯖꯔꯒꯦ." ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯅꯥ ꯑꯅꯤꯗꯨ ꯃꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯏꯔꯦꯜ ꯃꯥꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯊꯤꯛ ꯊꯤꯛ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯏꯂꯥꯞ ꯂꯥꯞꯅꯕ ꯂꯝ ꯅꯠꯇꯕꯅ ꯃꯤꯀꯨꯞꯇ ꯌꯧꯏ꯫ ꯀꯣꯂꯦꯖ ꯒꯦꯠ ꯃꯅꯥꯛꯇꯒꯤ ꯈꯖꯤꯛ ꯆꯠꯊꯣꯛꯇꯨꯅ ꯈꯥꯝꯃꯤ꯫ ꯂꯂꯩꯃ ꯃꯥꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯐꯠ ꯀꯨꯝꯈꯤꯒꯦ ꯇꯧꯏ꯫ ꯅꯨꯄꯥ ꯃꯥꯅ ꯇꯍꯥ ꯇꯍꯥ ꯈꯥꯝꯂꯛꯏ꯫ "ꯏꯆꯟ, ꯉꯥꯏꯈꯣ." ꯂꯂꯩꯃ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯀꯩ ꯍꯥꯏꯒꯦ ꯗꯥ ꯏꯔꯦꯜ?" "ꯅꯪ ꯍꯣꯔꯦꯟ ꯀ꯭ꯂꯥꯁ ꯂꯣꯏꯕꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ, ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ." ꯅꯨꯄꯤ ꯃꯥꯁꯨ ꯅꯨꯄꯥ ꯃꯉꯣꯟꯗ ꯃꯥꯒꯤ ꯅꯝꯕꯔ ꯍꯥꯏꯕ ꯂꯣꯏꯔꯗꯨꯅ ꯆꯠꯅꯕ ꯑꯃꯨꯛ ꯇꯧꯏ꯫ ꯑꯁꯨꯛ ꯀꯨꯏꯅ ꯊꯥ ꯈꯔ ꯍꯦꯟꯅ ꯂꯩꯃꯤꯟꯅꯔꯛꯂꯕꯁꯤ ꯐꯥꯎꯕ ꯅꯨꯄꯤ ꯃꯥꯒꯤ ꯅꯝꯕꯔ ꯂꯩꯅꯕ ꯅꯠꯇꯦ꯫ ꯅꯨꯄꯤ ꯃꯉꯣꯟꯗ ꯏꯔꯦꯜꯅ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯜꯂꯨꯕꯁꯨ ꯇꯧꯗꯦ꯫ ꯑꯗꯨꯕꯨ ꯃꯊꯣꯡ ꯈꯪꯗꯅ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯍꯨꯜ ꯑꯃꯗꯤ ꯇꯣꯏꯅ ꯐꯥꯎꯏ꯫ ಮಿಕುಪ್ತುದ ಮಖುತ್ತ ಪಾಯಿರಿಬ ಫೋನ್ ಅದುದಗಿ ನೋಟಿಫಿಕೇಶನ್ ಅಮ ಫಟ್ ಲಾಯಿ. ನುಪಿದು ಫೋನ್ದು ಥಾಂಗತ್ತುನ ಯೇಂಗಿ. ಸೇವ್ ತೌದಬ ನಂಬರ್ ಅಮದಗಿ ಮೆಸೇಜ್ ಖರ ಅದುಂ ಲೈರಮೆ. ಹೊರೆನ್ ಕ್ಲಾಸ್ ಲೋಯ್ಬಗ ಸಿಗಿ ನಂಬರ್ ಸಿದ ಕಾಲ್ ತೌರಪ್ಪ ನತ್ರಗ ಟೆಕ್ಸ್ಟ್ ಥಾರೌಕೋ ಐ ಚಲಿ. Good luck on your first day of college. You will do great. Asum text ani ahundu pai lalai mangai. Karamba mikuptabu text tawraga tharaino haibadu. Lalai madu nupadu da phatyeng lei. Chatlage haiba matagu irel ingit ama pirei. Aduga garido thauduna chakki. Nupi masu nufet tawna noktuna yengduna lehawi. Aduga tharaiba number duda irel haina save tawshina. Dam College of Arts thariba gate to tamna changle. Changakpada college ki sadra sadri mayam ama magi thokpa lainaribudu ure. Ahanbu oibana Lalaima College asi kadomda changadabano haiba ma khazingak jane. Asung ngayhak leplaga phone du puthoktuna ahanba class tawgani haina piriba number du yengna tabli makhongdu thangba hore. Ingaw ngawri nupi madi. Khangnaba kanasu yawba nate, class mafamsu khangba nate. Mi asum class 2 koidi thiri, mikup khara changna. Oja mayam amasu anawba lakliba sadra mayam dugi room khangdaba sing takpiribadu Lalaima ure. Oja adu da hanglagi khanna, oja adu na layriba lambidu madu tamna lakpa mikuptani. Lum lauba nupa khonjelamana nupi mabu kaurakbudu. First time la. Lalaima nupa duda haifit yengduna. Oh, mani. Oh, kaidorage class mafang khangdraba. Oh, ahan boy basida aido class mafang khangdraba. Amuktang mating pangbiba yagadra. Room number kyano noige hanba class tubo. 20 ora male. Oh, adudi somdale lao itakpirage. Asum nupa dugi tung oirap chatli. Sida layre no class tu. Adudi emu chatlage. Khangdaba layr su ngondu dum hairo. Hoi, yam nungaizare. Lalaima class to da changnaba makhong thangba hawi. Nupado na mukphat khamai. Amta ngaiko ba? Number amta piramba yagadra. Ai noigi senior ni. Khangdaba layersu dum hango.
ꯂꯂꯩꯃ ꯉꯁꯤ ꯈꯛ ꯊꯦꯡꯅꯕ ꯅꯨꯄꯥꯗꯨꯗ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯄꯥꯛ ꯄꯤꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯐꯖꯔꯔꯣꯏ ꯈꯪꯅ ꯅꯝꯕꯔꯗꯨ ꯄꯤꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯑꯩꯒꯤ ꯃꯤꯡꯅ ꯉꯥꯟꯕ, ꯅꯪꯒꯤꯗꯤ?" "ꯂꯂꯩꯃ ꯀꯧꯏ." "ꯑꯣ, ꯈꯪꯗꯕ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯪꯉꯣ, ꯈꯪꯅꯔꯕꯅꯤꯅ ꯊꯦꯡꯅꯕꯗ ꯀꯧꯅꯁꯤꯀꯣ." ꯂꯂꯩꯃ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯂꯒ ꯀ꯭ꯂꯥꯁꯇꯨ ꯇꯞꯅ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯐꯝꯅꯔꯤꯕ ꯔꯨꯝꯗꯨ ꯇꯞꯅ ꯆꯪꯂꯛꯏ꯫ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯀ꯭ꯂꯥꯁꯃꯦꯠꯇꯨꯗ ꯍꯥꯏꯔꯛꯏ, "ꯁꯤꯗ ꯑꯩ ꯐꯝꯕ ꯌꯥꯒꯗ꯭ꯔꯥ?" "ꯌꯥꯅꯤꯌꯦ, ꯂꯥꯛꯑꯣ ꯐꯝꯃꯤꯟꯅꯁꯤ." ꯂꯂꯩꯃ ꯃꯥꯁꯨ ꯕꯦꯟꯁꯇꯨꯗ ꯐꯝꯊꯔꯛꯏ꯫ ꯐꯝꯃꯤꯟꯅꯔꯤꯕ ꯅꯥꯀꯟꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯑꯩꯒꯤ ꯃꯤꯡꯅ ꯌꯥꯏꯆꯦꯟꯕꯤ, ꯑꯗꯨꯒ ꯃꯥꯒꯤꯅ ꯊꯣꯏ. ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯍꯥꯏ ꯁ꯭ꯀꯨꯜꯗꯩ ꯄꯨꯜꯂꯦ. ꯑꯗꯣ ꯅꯪꯒꯤꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ?" ꯂꯂꯩꯃ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯑꯩꯒꯤꯗꯤ ꯂꯂꯩꯃ ꯀꯧꯏ. ꯑꯩꯗꯤ ꯀꯅꯥꯝꯇ ꯈꯪꯅꯕ ꯌꯥꯎꯗꯦ. ꯍꯧꯖꯤꯛꯄꯨꯗꯤ ꯅꯣꯏꯅꯤ ꯈꯪꯅꯔꯦ. ꯉꯁꯤꯗꯩꯗꯤ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤ ꯑꯣꯏꯔꯗꯧꯅꯤ ꯀꯩꯅꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯁꯣꯝꯗꯅ ꯙꯤꯔꯦꯟ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯈꯕꯔ ꯄꯥꯗꯨꯅ ꯂꯩꯔꯤ꯫ ꯉꯔꯥꯡ ꯈꯔ ꯍꯦꯟꯖꯤꯜꯂꯨꯕꯒꯤ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯊꯦꯡꯅ ꯆꯠꯂꯒꯦ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯃꯥꯜꯂꯤ꯫ ꯌꯥꯏꯈꯣꯝꯕ ꯃꯥꯁꯨ ꯃꯄꯥ ꯃꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯏ꯫ ꯉꯔꯥꯡ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯌꯥꯏꯈꯣꯝꯕ ꯃꯄꯥꯕꯨ ꯏꯍꯩ ꯍꯩꯅꯗꯕ ꯑꯃꯗꯤ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯃꯄꯥꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯇꯝꯅ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯃꯅꯥꯎꯅꯨꯄꯥ ꯑꯃꯗꯤ ꯆꯦꯔꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯄꯥꯗ ꯇꯝꯂꯛꯏ꯫ ꯙꯤꯔꯦꯟ ꯃꯥꯏꯊꯣꯡ ꯈꯖꯤꯛ ꯁꯨꯞꯅ, "ꯑꯊꯨꯕꯗ ꯂꯨꯍꯣꯡꯗꯕ ꯌꯥꯔꯔꯣꯏꯗꯧꯔꯤ, ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯈꯥꯏ ꯋꯥꯊꯣꯛ ꯑꯣꯏꯔꯛꯀꯅꯤ. ꯊꯣꯛꯅꯁꯨ ꯐꯠꯇꯦꯗ ꯑꯩꯒꯤ ꯆꯥꯁꯦ. ꯁꯅꯥꯁꯤ ꯃꯃꯥ ꯅꯧꯅ ꯀꯥꯏꯅꯈꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯗꯨꯗ ꯆꯩ ꯊꯥꯡ ꯇꯧꯗꯅ ꯊꯦꯝꯂꯛꯄꯒꯤ ꯃꯍꯩ ꯐꯪꯂꯕꯅꯤ." ꯋꯥꯍꯩ ꯈꯔꯁꯤ ꯁꯣꯟꯗꯨꯅ ꯑꯃꯨꯛ ꯌꯥꯏꯈꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯄꯨ ꯅꯅꯥꯎ ꯅꯨꯄꯥꯗꯨꯕꯨ ꯀꯗꯥꯏ ꯂꯩꯒꯦ?" "ꯈꯪꯗꯦ ꯕꯕꯥ, ꯑꯩꯅ ꯐꯣꯟ ꯇꯧꯔꯁꯨ ꯄꯥꯏꯗꯦ. ꯑꯩꯅ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯗꯨꯗ ꯑꯩꯈꯣꯏ ꯁꯅꯥꯗꯨ ꯁꯥꯎꯈ꯭ꯔꯕ ꯃꯥꯜꯂꯦ. ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥ." ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯅꯥꯗꯅꯣ ꯇꯧꯅꯕ ꯃꯦꯠꯂꯤ꯫ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ꯫ ꯌꯥꯏꯈꯣꯝꯕ ꯃꯥꯗꯤ ꯃꯊꯥ ꯁꯥꯕ ꯃꯤ ꯑꯃꯒꯨꯝ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯅ ꯂꯂꯩꯃ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯨꯅ ꯀꯣꯂꯦꯖꯀꯤ ꯒꯦꯠꯇ ꯂꯦꯞꯇꯨꯅ ꯏꯔꯦꯜ ꯃꯥꯅ ꯂꯧꯕ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯑꯁꯨꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯉꯁꯥꯏ ꯃꯥꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯦꯡꯅꯈꯤꯕ ꯃꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯉꯥꯟꯕꯗꯨ ꯂꯂꯩꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ꯫ "ꯂꯂꯩꯃ, ꯀ꯭ꯂꯥꯁ ꯂꯣꯏꯔꯕꯣ?" "ꯂꯣꯏꯔꯦ." "ꯍꯜꯂꯗꯣꯏꯔꯣ?" "ꯍꯜꯂꯗꯣꯏꯅꯤ." "ꯀꯅꯥ ꯂꯧꯕ ꯂꯥꯛꯇꯣꯏꯅꯣ? ꯑꯩ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯒꯦꯗꯅ." "ꯌꯥꯅꯤꯗ, ꯂꯧꯕ ꯂꯥꯛꯀꯅꯤꯌꯦ." ꯏꯔꯦꯜ ꯃꯥꯁꯨ ꯅꯨꯄꯤ ꯃꯥꯒ ꯅꯨꯄꯥ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯨ ꯒꯥꯔꯤ ꯊꯧꯅ ꯈꯖꯤꯛ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯋꯥꯍꯩ ꯈꯔ ꯁꯣꯜꯂꯛꯏ꯫ "ꯑꯍꯥꯟꯕ ꯀꯣꯂꯦꯖ ꯀꯥꯈꯤꯕꯗ ꯉꯥꯏꯔꯤ, ꯅꯨꯄꯥꯒ ꯋꯥꯔꯤꯒ ꯁꯥꯟꯅꯔꯗꯅ." ꯒꯥꯔꯤꯗꯨ ꯂꯂꯩꯃ ꯑꯃꯗꯤ ꯉꯥꯟꯕ ꯑꯅꯤꯒꯤ ꯃꯉꯥꯡꯗ ꯈꯥꯝꯃꯛꯏ꯫ ꯑꯗꯨꯒ ꯏꯔꯦꯜ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ, "ꯆꯠꯂꯁꯤꯔ ꯏꯆꯟ?" "ꯆꯠꯂꯁꯤꯗ ꯏꯔꯦꯜ." "ꯃꯥꯗꯤ ꯀꯅꯥꯅꯣ?" "ꯑꯩꯈꯣꯏ ꯁꯦꯅꯤꯌꯔꯅꯤ." ꯏꯔꯦꯜ ꯉꯥꯟꯕꯗ ꯌꯦꯡꯕꯇꯃꯛ ꯌꯦꯡꯂꯦ, ꯋꯥꯍꯩ ꯑꯃꯗꯤ ꯍꯥꯏꯔꯛꯇꯦ꯫ ꯂꯂꯩꯃ ꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯆꯠꯂꯁꯤꯔꯥ? ꯑꯩ ꯈꯔ ꯊꯦꯡꯈ꯭ꯔꯦ, ꯕꯕꯥꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯗꯅ." ꯂꯂꯩꯃ ꯒꯥꯔꯤꯒꯤ ꯐ꯭ꯔꯟꯠ ꯁꯤꯠꯇꯨꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯏꯔꯦꯜ ꯃꯥꯁꯨ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤꯗꯨꯗ カ카ꯠꯈꯤ꯫ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯕ ꯍꯧꯔꯝꯗꯥꯏꯗꯨꯗ ꯂꯂꯩꯃ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯗꯥ ꯉꯥꯟꯕ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ, ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯁꯦ." ꯉꯥꯟꯕꯁꯨ ꯍꯥꯏꯒꯨꯝ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯅ ꯊꯧꯅ ꯏꯔꯦꯜꯗꯨ ꯂꯂꯩꯃꯕꯨ ꯂꯛꯅꯔꯒꯦ ꯃꯇꯥꯒꯨꯝ, "ꯑꯍꯥꯟꯕ ꯀꯣꯂꯦꯖꯀ ꯀꯥꯕꯁꯤꯗ ꯅꯨꯄꯥꯒ ꯌꯥꯝ ꯈꯪꯅꯔꯝꯃꯤꯀꯣ ꯏꯆꯟ." ꯂꯂꯩꯃ ꯃꯃꯥꯏꯗꯨ ꯅꯨꯄꯥ ꯃꯉꯣꯟꯗ ꯂꯩꯁꯤꯜꯂꯛꯇꯨꯅ, "ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯈꯪꯅꯩ, ꯅꯨꯄꯥꯁꯤꯗꯪ ꯈꯪꯅꯕ ꯅꯠꯇꯦ. ꯗꯥ ꯏꯔꯦꯜꯅ ꯀꯩ ꯈꯪꯗꯅ?" "ꯍꯣ, ꯑꯩꯅ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕ꯭ꯔꯥ?" "ꯈꯤꯇꯪꯒ ꯅꯠꯇꯦ, ꯃꯌꯥꯝ ꯂꯩꯔꯤꯌꯦ." "ꯑꯩꯗꯤ ꯅꯨꯄꯤꯅꯒ ꯅꯨꯄꯥ ꯅꯍꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯀꯌꯥ ꯄꯥꯝꯗꯦ ꯏꯆꯟ." "ꯑꯩ ꯁꯥꯟꯅꯗꯤꯌꯦ ꯗꯥ ꯏꯔꯦꯜ." "ꯁꯥꯟꯅꯗ꯭ꯔꯒ ꯀꯩꯒꯤ ꯅꯨꯄꯥꯗꯨꯒ ꯂꯦꯞꯃꯤꯟꯅꯔꯝꯃꯤꯕ?" "ꯑꯩꯅ ꯗꯥ ꯏꯔꯦꯜ ꯂꯥꯛꯄ ꯉꯥꯏꯔꯤꯉꯩꯗ ꯃꯥꯅ ꯑꯩꯒꯤ ꯅꯥꯛ ꯆꯪꯁꯤꯜꯂꯛꯑꯒ ꯑꯩ ꯂꯧꯕ ꯂꯥꯛꯇ꯭ꯔꯗꯤ ꯃꯥꯒ ꯍꯜꯂꯁꯦꯅ ꯍꯥꯏꯔꯛꯄꯩꯅꯤ. ꯑꯗꯨꯗ ꯑꯩꯗꯤ ꯗꯥ ꯏꯔꯦꯜꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ."
ꯑꯩꯕꯨ ꯅꯨꯄꯥꯒ ꯌꯥꯝ ꯀꯧꯅꯕꯩ ꯇꯥꯏꯞꯇ ꯑꯩ ꯍꯩꯅꯗꯤ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯏꯔꯦꯜ ꯈꯖꯤꯛ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯥꯅ ꯎꯈ꯭ꯔꯅꯤ ꯃꯇꯥꯒꯨꯝ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯒꯤ ꯃꯤꯅꯣꯛꯇꯣ ꯐꯠ ꯍꯟꯖꯤꯟꯈꯤꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯍꯌꯦꯡꯗꯒꯤꯗꯤ ꯏꯆꯟꯅ ꯀ꯭ꯂꯥꯁ ꯂꯣꯏꯗ꯭ꯔꯤꯉꯩꯗꯒꯤ ꯑꯩꯅ ꯉꯥꯏꯔꯒ ꯂꯩꯕ ꯇꯥꯔꯦꯅꯦ ꯅꯨꯄꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯗꯥ ꯏꯔꯦꯜꯅ ꯑꯁꯨꯛ ꯑꯩꯕꯨ ꯆꯦꯛꯁꯤꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯗꯥ ꯏꯔꯦꯜ ꯅꯪ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯏꯊꯥ ꯊꯥꯖꯗ ꯍꯥꯏꯔꯛꯂꯤꯕ ꯂꯂꯩꯃꯒꯤ ꯋꯥꯍꯩꯗꯨꯗ ꯏꯔꯦꯜ ꯃꯃꯥꯏꯗꯨ ꯕꯪꯕꯪ ꯍꯦꯛ ꯁꯥꯒꯠꯂꯛꯏ ꯏꯆꯟꯕꯨ ꯁꯦꯟꯅꯈꯤꯕꯅ ꯑꯩꯒꯤ ꯊꯧꯅꯤ ꯅꯨꯡꯁꯤꯕꯕꯨꯗꯤ ꯃꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯅꯨꯡꯁꯤꯕꯁꯦ ꯃꯈꯜ ꯌꯥꯝꯃꯤ ꯏꯆꯟꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯃꯌꯥꯝ ꯑꯃꯅ ꯃꯆꯜꯗ ꯅꯨꯡꯁꯤꯕꯗꯣ ꯑꯩꯒꯤ ꯏꯆꯟ ꯑꯣꯏꯅ ꯅꯨꯡꯁꯤ ꯅꯨꯄꯥꯗꯨꯒꯤ ꯑꯔꯣꯏꯕ ꯏꯆꯟ ꯑꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗ ꯂꯂꯩꯃ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯊꯃꯣꯏꯗ ꯈꯖꯤꯛ ꯆꯩꯅꯥ ꯑꯃ ꯐꯥꯎꯕꯒꯨꯝ ꯇꯧꯔꯛꯏ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯌꯨꯝꯗꯨ ꯌꯧꯔꯛꯂꯦ ꯒꯦꯠꯇꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯇꯨꯅ ꯒꯔꯥꯖꯇ ꯈꯥꯝꯃꯤ ꯏꯔꯦꯜ ꯑꯃꯗꯤ ꯂꯂꯩꯃ ꯀꯨꯝꯊꯗꯨꯅ ꯆꯪꯂꯦ ꯍꯤꯌꯥꯏꯅꯨ ꯃꯥꯡꯒꯣꯟꯗ ꯂꯦꯞꯇꯨꯅ ꯏꯁꯨ ꯍꯜꯂꯛꯑꯦꯗꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯋꯥꯔꯝꯃꯅꯤ ꯋꯥꯗꯦꯗ ꯕꯣꯕꯣꯛ ꯂꯥꯏꯔꯤꯛ ꯇꯝꯕꯕꯨ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨ ꯏꯔꯦꯜ ꯑꯃꯗꯤ ꯂꯂꯩꯃ ꯃꯈꯣꯏꯍꯨꯝ ꯁꯣꯝꯗꯅ ꯆꯂꯩꯃ ꯈꯨꯜꯒꯤ ꯃꯤꯅ ꯗꯨꯀꯥꯟ ꯃꯥꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯉꯥꯡꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗ꯭ꯔꯦ ꯊꯕꯥꯒꯤ ꯃꯅꯥꯛꯇꯁꯨ ꯄꯥꯛ ꯄꯥꯛ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯆꯂꯩꯃ ꯉꯁꯤꯗꯤ ꯊꯕꯥꯒꯤ ꯃꯅꯥꯛ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯃꯃꯥ ꯂꯇꯥꯅ ꯃꯥꯡꯒꯣꯟꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯆꯥꯅꯨꯄꯤꯅ ꯃꯁꯥ ꯅꯥꯟꯅ ꯊꯣꯛꯂꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗꯅꯣ ꯊꯣꯏꯕꯤ ꯌꯥꯏꯍꯣꯏ ꯐꯥꯎꯗ ꯆꯠꯂꯨꯒꯦ ꯏꯃꯥ ꯄꯪꯊꯦꯡꯗꯤ ꯊꯦꯡꯂꯛꯀꯅꯨꯀꯣ ꯍꯣꯏ ꯏꯃꯥ ꯀꯨꯏꯔꯛꯑꯣꯏꯌꯦ ꯆꯂꯩꯃ ꯏꯔꯦꯜ ꯈꯣꯏꯒꯤ ꯇꯝꯅ ꯂꯥꯛꯏ ꯏꯔꯦꯜ ꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯆꯂꯩꯃ ꯀꯣꯟꯊꯣꯡ ꯃꯄꯥꯗꯨꯗ ꯃꯤꯀꯨꯞ ꯑꯃ ꯂꯦꯞꯂꯒ ꯃꯆꯤꯟ ꯅꯨꯡꯉꯥꯏꯇꯅ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯛꯏ ꯌꯥꯏ ꯅꯪ ꯂꯩꯇꯕꯗ ꯌꯨꯝꯁꯤ ꯏꯍꯥꯡ ꯍꯥꯡꯉꯤ ꯅꯥꯄꯤꯅꯁꯨ ꯂꯣꯏꯅꯃꯛ ꯁꯨꯡꯖꯤꯜꯂꯤ ꯌꯨꯝꯁꯤꯁꯨ ꯃꯤꯔꯥꯡ ꯊꯨꯔꯤ ꯑꯩ ꯌꯥꯏꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯌꯥꯏ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯇꯣꯏꯅ ꯁꯨꯡꯐꯥꯎ ꯐꯥꯎꯔꯛꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯏꯕꯨ ꯎꯅꯤꯡꯕꯒꯤ ꯏꯈꯧꯂꯥꯡ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯃꯤꯁ ꯇꯧꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯟꯊꯣꯡꯗꯨꯗ ꯂꯦꯞꯅ ꯂꯦꯞꯅ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯂꯝꯍꯦꯜꯂꯕ ꯄꯤꯔꯥꯡꯗꯣ ꯅꯨꯄꯤ ꯃꯥꯒꯤ ꯈꯖꯥꯏꯊꯛꯇ ꯁꯦꯟꯊꯔꯛꯂꯦ ꯃꯤꯀꯨꯞ ꯈꯔ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ ꯆꯂꯩꯃ ꯏꯔꯦꯜꯒꯤ ꯃꯗꯣꯝꯆꯥ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯃꯗꯣꯝꯆꯥ ꯆꯂꯩꯃꯕꯨ ꯂꯥꯛꯄ ꯎꯔꯗꯨꯅ ꯀꯧꯔꯦ ꯆꯂꯩꯃ ꯅꯪ ꯂꯥꯛꯏꯔꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯆꯦꯅ ꯅꯪ ꯂꯥꯛꯇꯦꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯕꯅꯤ ꯅꯪꯕꯨ ꯎꯅꯤꯡꯉꯤꯅ ꯌꯥꯝ ꯁꯣꯜꯂꯤꯕꯅꯤ ꯏꯆꯦꯁꯦ ꯑꯍꯣꯏ ꯗꯣꯝꯆꯥ ꯑꯩ ꯍꯟꯗꯛꯇꯤ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯌꯨꯝꯗ ꯊꯕꯛ ꯈꯔ ꯆꯤꯟꯗꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯪ ꯉꯥꯏꯍꯥꯛꯇꯅꯦ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯩꯃꯤꯟꯅꯔꯝꯃꯨ ꯑꯩ ꯗꯨꯀꯥꯟ ꯐꯥꯎꯗ ꯆꯠꯂꯨꯒꯦ ꯍꯣꯏ ꯗꯣꯝꯆꯥ ꯆꯂꯩꯃ ꯊꯕꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯇꯝꯅ ꯆꯪꯂꯦ ꯏꯃꯥ ꯑꯩ ꯂꯥꯛꯏꯌꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯨꯔꯒꯦꯅꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯁꯨꯛꯂꯥꯛ ꯂꯥꯛꯇꯕꯁꯤꯕꯣ ꯏꯃꯥ ꯑꯩꯗꯣ ꯂꯥꯛꯀꯦ ꯇꯧꯅꯤ ꯍꯟꯗꯛꯁꯦ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯏꯃꯥꯕꯨ ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯃꯤ ꯌꯥꯝ ꯁꯣꯟꯅꯁꯨ ꯎꯔꯦ ꯏꯃꯥ ꯇꯝꯊꯣꯛꯄꯗ ꯏꯀꯥꯏꯕ ꯋꯥꯗꯨꯗꯤ ꯆꯂꯩꯃ ꯊꯕꯥꯗꯁꯨ ꯇꯝꯊꯣꯔꯛꯇꯦ ꯊꯕꯥ ꯆꯂꯩꯃꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯆꯥꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯊꯣꯛꯑꯝꯃꯦꯗ ꯅꯪꯕꯨ ꯅꯣꯏꯒꯤ ꯌꯥꯏꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯣ ꯐꯥꯎꯅꯩꯌꯦ ꯏꯃꯥ ꯇꯣꯏꯅꯗꯤ ꯐꯥꯎꯅꯗ꯭ꯔꯤ ꯃꯥꯗꯣ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ ꯍꯥꯏꯌꯦ ꯏꯃꯥ ꯍꯟꯗꯛꯁꯦ ꯊꯕꯥ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯆꯂꯩꯃ ꯃꯥꯅ ꯎꯕ ꯐꯪꯉꯤ ꯃꯁꯥꯁꯨ ꯌꯥꯝ ꯁꯣꯟꯅ ꯎꯔꯦ ꯏꯃꯥ ꯍꯛꯆꯥꯡ ꯌꯥꯝ ꯁꯣꯟꯅ ꯎꯔꯦ ꯑꯩ ꯌꯥꯏꯗ ꯍꯥꯏꯈꯤꯒꯦ ꯉꯁꯥꯏꯇꯅ ꯗꯣꯝꯆꯥꯅꯅꯦ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯌꯦꯡ ꯂꯥꯛꯀꯦ ꯍꯥꯏꯔꯛꯑꯦ ꯆꯂꯩꯃ ꯃꯥꯏꯊꯣꯡꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯕ ꯃꯃꯤ ꯎꯔꯛꯏ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯌꯥꯏꯕꯨ ꯎꯕ ꯐꯪꯂꯅꯤ ꯈꯟꯕꯗ ꯑꯗꯨꯕꯨ ꯊꯕꯥꯒꯤ ꯃꯇꯧ ꯑꯁꯤꯗꯗꯤ ꯆꯂꯩꯃ ꯅꯨꯡꯉꯥꯏꯐꯝꯗꯤ ꯈꯪꯗꯦ ꯀꯥ ꯍꯦꯟꯅ ꯃꯁꯥ ꯁꯣꯛꯆꯤꯜꯂꯝꯕꯁꯤꯗ ꯆꯂꯩꯃ ꯉꯥꯏꯍꯥꯛ ꯄꯨꯡ ꯈꯔ ꯊꯕꯥꯁꯨ ꯁꯦꯕꯥ ꯇꯧꯔꯝꯂꯕ ꯇꯨꯡꯗ ꯌꯨꯝꯍꯟꯅꯕ ꯊꯣꯛꯂꯛꯑꯦ ꯏꯔꯦꯜꯒꯤ ꯃꯗꯣꯝꯆꯥꯅ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯔꯛꯏ ꯈꯪꯗ꯭ꯔꯦꯗ ꯆꯂꯩꯃ ꯏꯆꯦꯁꯦ ꯁꯨꯝ ꯐꯒꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒꯅꯦ ꯃꯆꯥꯁꯦ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯑꯦ ꯉꯁꯤ ꯉꯔꯥꯡꯁꯤꯅ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯑꯦ ꯏꯔꯦꯜꯗꯁꯨ ꯉꯁꯥꯏ ꯀꯣꯜ ꯇꯧꯗꯅ ꯍꯥꯏꯈ꯭ꯔꯦ ꯃꯥꯁꯨ ꯍꯌꯦꯡ ꯂꯥꯛꯀꯦꯅ ꯍꯥꯏꯔꯤ ꯅꯪꯉꯣꯟꯗꯒꯗꯤ ꯄꯥꯎ ꯍꯥꯏꯔꯛꯇ꯭ꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯔꯛꯇ꯭ꯔꯤꯌꯦ ꯌꯥꯏꯅ ꯏꯗꯣꯝꯆꯥ ꯊꯕꯛ ꯆꯤꯟꯕꯗꯨꯗ ꯇꯧꯕ ꯑꯣꯏꯔꯝꯅꯤ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯕꯅꯤꯅ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ ꯏꯔꯦꯜꯅ ꯇꯧꯔꯝꯗꯣꯏꯗꯣ
ꯐꯔꯦ ꯐꯔꯦ ꯏꯗꯣꯝꯆꯥ ꯁ꯭ꯋꯥꯏꯗ ꯂꯩꯍꯧꯔꯒꯦꯀꯣ ꯆꯠꯂꯣ ꯆꯠꯂꯣ ꯍꯌꯦꯡ ꯉꯟꯇꯥ ꯍꯦꯛ ꯂꯥꯛꯑꯣ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ